ngase phong hi toan toan manipuri si phong sing digi maru ebi I pau sing khonga charga manipur top channel gi meke digi mem da thamjigi han bada social media da phajada ba thagalu bagi jail yokre social media da kanglup masel gi marak ta nuai ta ba thagdok sing thok pe aba amasum mi amagi mingse thiba wafam sing thagalu bagi damakta singjamai police station gi custody da lerakhiba mongsangai mayale kai digi waikhom hemanta ngasi District and Session Judge Imphal West na judicial remand pibadigi jail da thajinkre waikhom himantana social media ra kanglup naiba mawongna phajadaba wafamsi thagalakpagi mayokta lilongdagi MJ Askar Ali kauba amana singjamai police station da wakalakpadigi ma haukiba numit kharanigi mamangna phakibani police na himanta abungasi District and Session Judge Imphal West ki court puthokibani han spalli atopa pawmana Hospital layeng luraga siel gi khudong sa dabadagi mayum da halaktuna leiramba angang thengnarakhi Dr. Yaikhomba COVID license na maram oiraga positive oiba angang singyum da sangduna layeng sathabada hospital layeng luraga siel gi khudong sa daba leibadigi yum da oina leiramba pikliba angang amasu ningthina layeng bu phanglakhi positive oiba angang singyum da sangduna layeng ba hokhibaga loinana ngasi nini sanba numita Dr. Yaikhomba tawremna Konthaujam Kendragi Ngairangbam Amadi Haigruzamgi Containment Zone da leiba Amadi Home Isolation da leiba positive angang punna kullom layengki hauju COVID license asida mapana puthoktuna layengbagi khudong sadaba leiramgani haibagi wakhalonda kharadang oirabus angama mating pangnabagi voluntary oina songthorakhiba Dr. Yaikhomana ngasi tha ani sudriba anga ama layengba phanglakpa nungaiba phawbagi pawdam pawksi sida tamlakhi Dr. Yaikhomana haiki ngasi angang kullom layengba phangki anaba singadu ayamana recovery stage leiramki hospital da layeng sathururaga sielgi khudong sadaba leibadigi yumda oina leirambusu thengnarakhi hida amade atai mathau taaba singsu lemna piramki ngasi gi oina nungthil pung 3 dagi numidang wanam pung 3 fawba leptana layeng sathaki masida karisu sokthab lakhide hena yengba phangliba makai hena thongna hapkalakhi makhoina sangluba yum singadu Khajilaga leiramki maaki team maduna sangkibada mama mapa singna haraujakhiba aduma yamna nungaiba phawi maaki thaba asida nursing nasu asauba mateng pangli ngasi mahakna sangsiliba thaba asi maaki laikai Imphal West Students Club na asauba support pibibadagi ngamane club asina angang singi laifam asi khangdokpiba amadi sinlangbibana ni hainasu Yaikhomana haiki ngasi layengba horakpa matamadu nongkan subigi tanja thoki adumapu madugi thoidokpa khandana tawpham thokpasing adu leptana satakhi jin COVID iyawna hidak sing piramki layeng asi sathaduraga yumda halakpa matamda tongana isolation tawraga lei apokpa leikhidre imasu anaba amaga loinana maramna yumgi mi singa soknadana ba isolate tawraga leibani mangna tawriba layengbagi khongthang asida maki yumgi mi singa support tawi amasum hayeng makhatana moidang pokta layeng asi sathagani magna ngamliba makhaidi layeng asi adumak sathakigani hainasu Dr. Yaikhomana phongdorakli atopa pawmana mo class 10 amasung 12 exam gi tangtaba phirep lakthokpiu association state asida haukiba english nganiga kungi angan masaruktagi ngasi phawa mahai masing tambagi thabak punamak sab leptuna mahiroi kyagi education da songna singnaba ma oiri sai asigi board ki exam kya su tawbu ngamdana mahiroi kya gi punsi tamba ngamdana leidi haina United Association of Recognized Schools of Manipur gi president Laishnam Joy gi sirol amana hairi makasa tharakpuna to paw khurana mu World No Tobacco Day Manipur sai taraga manga mathaki miyoi sara 55.1 di hidak mana sijinai haukiba kumja English yumga samapan marfugani panagi hauna World Health Organization WHO gi miyeng makhada sahi khudingi me kuntraga mathoibu World No Tobacco haina pangthoktuna lakpagum sahi asigoina su malem gi lebak kyada numit asi mapung phana pangthoknaki adobo state asigi oinadi COVID na maram oiduna state function amata pangthokidre malem gi miyam da hidak managi polam sing sijinadaba wakhalon sandokpoina sahi khudingi leptana pangthoknaduna lakpa thauramasi handaki sahi asigoinadi committee to quit haiba thimda pangthoknaki amaramda miyoibigi haksel yamna kiningai oiba phibam amana Manipur da leiriba masagi sahi taraga mangagi mathakta leiba apunba mi singi sada 55.1 di tuan ba hidak managi polam sing sijinai haina Global Adult Tobacco Survey TATS
2022 की रिपोर्ट अमना हाइदि रिपोर्ट असि की मतुंग इना इंडिया की ओइना मियाम न हिदाक मनागी पोलमसिंग सिजनबगी चांग असि लेपा लेतना हेंगलकली हाइदि मसिदसु नतना हौजिक सही इंग लिसिंग अनि गा मापनदगिना तरादा फोंखिबा GATS की रिपोर्ट मणिपुर की ओइना सही तरागा मंगागी मथक्ता लैबा अपुनबा मियोइसिंगना हिदाक मनागी पोलमसिंग सिजनबगी चांग असि सादा 51.1 ओइरंबदगी हंदक इनौ नौबा ओइना हौखिबा सही इंग लिसिंग अनि गा तरागा निपांदा फोंखिबा रिपोर्ट असिदा सादा 55.1 यौखिबनी मसिना मरम ओइदुना लैबा असिगी ओइना हिदाक मना सिजनबदा मणिपुर अहुमसुबा मफमदा लैरि हाइदि हिराम असिगी मतंगना मणिपुर गवर्नमेंट की हेल्थ डिपार्टमेंट की फंगबा पावगी मतुंगिना स्टेट असिदा हिदाक मनागी पोलम सिजनबगी चांग हेनगलबसु सुरूप बिरिना सिंगबा मैखु थोकपा हिदाक मना सिजनबगी चांगदि हंथरक्ली मसिमा अफबा खुदम अमनि हाइदि मरमदि मैखु थोकपा हिदाक मना आसिना सिजनरिबा मियोइसिंग अदु खक्त नतना अतोपा माके अखोइबदा लेबा मियोइसिंगदसु मागना कामथोरकपा मैखु अदु होंजिनबदगी मियोइ अदुसु मानना खुदोंग थिनिंगा ओहली असिगुम्बा मैखु सिजनबा मियोइसिंगना होंदोरकपा मैखु असिबु सेकेंड हैंड स्मोक हाइरगा खंगनै मालेम योइना मैखु थोकपा हिदाक मना सिजनबा खुदिंगी मियोइ लाख मार फुरम सिदिबनि मसिगी मनुंगदा हिदाक मनागी पोलमदि सिजनदबा अदुबो केसेन हैंड स्मोक सिजनबना मरम ओइदुना मियोइ लाख मापलोम सिदिबनि हाइनसु पाउसना मेक सिंगना पल्ली अतोप तेंदकपा पाउ मनम लाइसत मरक्ता अरानबा पाउ संदोपिगनु चीफ मिनिस्टर मणिपुर कोविड-19 की टेस्ट तौबगी सांग हेनगत हले कोविड-19 मरम ओइरगा मियाम खम थेंगना वारबा मतमसिदा कार्यम कथाइनबा वाफम अमदि अरानबा पाउसिंग सोशल मीडिया अपलोड तौबिदनबा चीफ मिनिस्टर एन बेरेना मियामदा अपील तौखरे स्टेट असिदा कोविड-19 लाइसत लाक्सिननबा पाक्सना टेस्टिंग सथदुना कोविड ngana khangdoknaba thabak lokhale haikre Thawal District Hospital Complex da nauna lingkhatpa pressure PSA oxygen plant sangaba mani phamung tara liba ICU amadi phamung nifu leiba COVID ward hangdokpa loinana COVID ki phibam review tawbigi miphamda Chief Minister N Birena wafam asi phungdokhibani sohairi atenba pawama miyoi ama siraga leramle Porampat PS ki manungda leiba Imphal East ki Veterinary Joint Director की ऑफिस की काखटफमदा मियाई चलबा नुपा अमा सिरगा लेरमले असिबा हक्सांग अदुगी कोकता सुखपगी मफम अमा लेरमी हक्सांग अदु मेडिकल की टीम अमना कोविड टेस्ट तौबदा नेगेटिव ओइरमखी अमसुम हक्सांग अदुगी मसक ममिंग खांगदोक पंगमद्री हाइन सुपल्ली मपालम युएबा पाव खरा कोविड-19 हौरखम पुथो नत्रगा कोविड 13 कोविड 13 गनितोय मायुकनगनी हाइना US एक्सपर्ट सिंगना वार्निंग तौखरे COVID-19 की हौरखफमसिंग अदु थीबदा अमसुम मतुंगी पैंडेमिक की अकीबसिंग मंगजोंगना थिंगबदा मालेम असिना चाइनीज गवर्नमेंट की कोऑपरेशन मथौ ताय हाइना ngarang नोमाइजिंग नुमिता मंगजिन थाबा US डिजीज एक्सपर्ट अनिना फोंदोखरे SARS COVID-2 virus अदु चाइना की वुहान दा लेबा लेब अमदगी नानथोखिबो ओइरंबा याय हाइबा थियोरी दे सकटपा इन्फॉर्मेशन हेंगलखरे हाइना ममांगी ट्रम्प एडमिनिस्ट्रेशन दा Food and Drug Administration की कमिश्नर अमा ओइरंबा हौजिकना फाइजर इसकी बोर्ड लैरिबा स्कॉट गोटालियफ ना हाइखी CBS न्यूज़ की फेस दी नेशन दा मांगना हाइखी वाइल्ड लाइफ की वायरस अदुना थौलखिबनी हाइबिगी खुदमसिंग थीबिगी फलसिंग फंगबंगमदे अमरोमदा लेफ अमदगी वायरस अदु नानथोरखिबनी हाइबा थियोरी अदु काक्थनबा एविडेंस अदु साइनाना पीबंगमदे पेंडेमिक अदु मतौ करमना हौरखिबनो हाइबदु खंगमंगमदबा सिना मालेम असिबु मतुंगी लाइसतसिंगी खुदोंग थिनिंगाय ओहेल्ली हाइना टेक्सास चिल्ड्रंस हॉस्पिटल सेंटर फॉर वैक्सीन डेवलपमेंट की को डायरेक्टर पीटर होटेसना तोंगानबा टीवी प्रोग्राम अमदा हाइखि करिगुंबा अखोइना कोविड-19 अदुगी हौरखफमसिंग अदु मपुंग फाना खंगदबा तारबदी कोविड 13 अमसुम कोविड 13 गनिथोय थोलकपा याय हाइना NBC की Meet the Press Mr. Hotis na haiki Scientist singbu China asangba matamgi oiba investigation ama soidanamak sathabi yahangadabani amasum humans amasum animal singdagi blood sample sing lohongadabani haina mahakna haiki inquiry ama sathabi yahananaba sanction singi kihanba adu yauna China gi mathakta US na sapu pithagadabani so haiki Hubei province da aikoina tha taruki sahi ama sangba matamgidamak scientist sing epidemiologist sing virologist sing bed
ꯏꯀꯣꯂꯣꯖꯤꯁꯤꯡꯒꯤ ꯇꯤꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯣꯇꯦꯁꯅ ꯃꯈꯥ ꯇꯥꯈꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯥꯔꯆ ꯊꯥꯗ ꯄꯨꯊꯣꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯚꯥꯏꯔꯁ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯂꯦꯕ ꯑꯃꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯂꯣꯕꯦꯜ ꯍꯦꯜꯊ ꯕꯣꯗꯤ ꯑꯗꯨꯅ ꯑꯍꯦꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯅ ꯐꯥꯎꯕꯗꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯅ ꯃꯥꯔꯆ ꯔꯤꯄꯣꯔꯠ ꯑꯗꯨ ꯐꯣꯡꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯇꯦꯗ꯭ꯔꯣꯁ ꯑꯗꯅꯣꯝ ꯒ꯭ꯔꯦꯕꯤꯌꯁꯅ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯆꯩꯅꯥꯅ ꯃꯇꯩ ꯃꯅꯥꯎꯁꯤꯡꯗ ꯑꯉꯥꯡ 3 ꯄꯣꯛꯄ ꯌꯥꯍꯟꯈ꯭ꯔꯦ꯫ ꯆꯩꯅꯥꯒꯤ ꯃꯤꯌꯥꯝ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯁꯦꯟꯁꯁ ꯑꯃꯅ ꯎꯠꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯄꯣꯂꯤꯁꯤ ꯑꯗꯨ ꯀꯣꯝꯊꯣꯛꯍꯟꯗꯨꯅ ꯃꯇꯩ ꯃꯅꯥꯎꯁꯤꯡꯗ ꯌꯥꯝꯂꯕꯗ ꯑꯉꯥꯡ 3 ꯐꯥꯎꯕ ꯄꯣꯛꯄ ꯌꯥꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥ ꯖꯤꯟꯍꯨꯋꯥꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯠꯄ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯔꯤꯒꯨꯂꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯆꯍꯤ 90ꯔꯣꯝ ꯆꯩꯅꯥꯅ ꯌꯥꯝꯅ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯋꯥꯟ ꯆꯥꯏꯜꯗ ꯄꯣꯂꯤꯁꯤ ꯑꯃ ꯆꯠꯅꯍꯟꯈꯤ꯫ ꯄꯣꯂꯤꯁꯤ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯔꯛꯐꯣꯔꯁ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯛ ꯁꯟꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯗꯒꯤ ꯏꯪ 2013ꯇ ꯑꯃꯨꯛ ꯂꯥꯎꯊꯣꯛꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤꯒꯤ ꯄꯣꯂꯤꯇꯤꯕ꯭ꯌꯨꯔꯣ ꯂꯤꯗꯔꯁꯤꯞ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔ ꯉꯁꯤꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯣꯚꯤꯗ-19ꯒꯤ ꯃꯥꯁ ꯇꯦꯁꯇꯤꯡ ꯍꯧꯔꯒꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯇꯤ.ꯑꯩꯆ. ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯌꯦꯡꯗꯒꯤ ꯍꯧꯔꯗꯨꯅ ꯃꯊꯪ ꯊꯥꯒꯤ 15 ꯐꯥꯎꯕꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯣꯚꯤꯗ-19 ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕꯒꯤ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯥꯁ ꯇꯦꯁꯇꯤꯡꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡꯒꯤ ꯑꯣꯏꯅ ꯃꯥꯁ ꯇꯦꯁꯇꯤꯡ ꯄꯥꯡꯊꯣꯛꯀꯗꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗꯤ ꯍꯤꯌꯥꯡꯊꯥꯡꯒꯤꯅ ꯀꯨꯃꯥꯔꯤ ꯍꯥꯏ ꯁ꯭ꯀꯨꯜ, ꯃꯨꯇꯨꯝ ꯐꯤꯕꯧ ꯑꯞꯄꯔ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯅ ꯃꯍꯩꯀꯣꯜ ꯑꯁꯤꯗ, ꯂꯪꯊꯕꯥꯜ ꯈꯧꯄꯨꯝꯒꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯀꯣꯟꯊꯧꯖꯝ ꯃꯈꯥ ꯂꯩꯀꯥꯏꯒꯤꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯊꯥꯡꯇꯦꯛꯀꯤꯅ ꯊꯥꯡꯇꯦꯛ ꯌꯥꯡꯒꯣꯏ ꯅꯤꯡꯊꯧ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯃꯣꯏꯗꯥꯡꯄꯣꯛꯀꯤꯅ ꯃꯣꯏꯗꯥꯡꯄꯣꯛ ꯑꯋꯥꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯄꯥꯠꯁꯣꯏ ꯄꯥꯔꯠ 2ꯒꯤꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯄꯥꯠꯁꯣꯏ ꯄꯥꯔꯠ 3ꯒꯤꯅ ꯄꯥꯠꯁꯣꯏ ꯄꯥꯔꯠ 3 ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯀꯪꯂꯥꯇꯣꯡꯕꯤꯒꯤꯅ ꯍꯤꯟꯗꯤ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯊꯥꯡꯃꯩꯕꯟꯒꯤꯅ ꯈꯣꯝꯗ꯭ꯔꯝ ꯁꯦꯂꯨꯡꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯇꯤ.ꯖꯤ. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ, ꯏꯌꯥꯔꯄꯣꯔꯠꯀꯤꯅ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤꯃꯛꯇꯗ ꯄꯥꯡꯊꯣꯛꯂꯒ ꯑꯇꯣꯞꯄ ꯈꯟꯒꯠꯂꯕ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯒꯗꯕ ꯃꯐꯝꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯦꯞꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯔꯛꯄꯁꯤꯡꯒꯤ ꯃꯣꯕꯥꯏꯜ ꯇꯦꯁꯇꯤꯡꯒꯤ ꯊꯕꯛꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯁ.ꯄꯤꯅ ꯇꯥꯟꯅꯔꯒ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯄꯣꯛꯁꯣ ꯑꯃꯁꯨꯡ ꯑꯦꯟ.ꯗꯤ.ꯄꯤ.ꯑꯦꯁ. ꯑꯦꯛ ꯑꯦꯃꯦꯟꯃꯦꯟꯠ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯅꯥꯎꯇꯣꯟ ꯏꯁꯣꯔꯤ ꯑꯔꯣꯏꯕ ꯇꯣꯂꯣꯞꯇꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯚꯤꯗ-19 ꯔꯤꯂꯤꯐ ꯐꯟꯗ ꯂꯨꯄꯥ ꯂꯥꯈ 1 ꯗꯣꯅꯦꯠ ꯇꯧꯔꯝꯂꯦ꯫ ꯀꯨꯝꯖꯥ ꯏꯪ 1993ꯇ ꯃꯇꯝ ꯑꯗꯨꯒꯤ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯏꯝꯐꯥꯜ ꯕꯦꯟꯆꯇ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯄꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯖꯨꯗꯤꯁꯤꯌꯦꯜ ꯁꯔꯚꯤꯁꯇ ꯆꯪꯂꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯨꯗꯤꯁꯤꯌꯦꯜ ꯁꯔꯚꯤꯁꯀꯤ ꯔꯦꯡꯛ ꯑꯦꯟ ꯐꯥꯏꯜꯗ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ, ꯁꯤꯚꯤꯜ ꯖꯖ ꯁꯦꯅꯤꯌꯔ ꯗꯤꯚꯤꯖꯟ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ (DLSA)ꯁꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯕꯛꯁꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟ ꯁꯦꯁꯟ ꯖꯖ ꯊꯧꯕꯥꯜ ꯑꯣꯏꯔꯛꯈꯤꯕꯤ ꯑꯔꯤꯕꯝ ꯅꯥꯎꯇꯣꯟ ꯏꯁꯣꯔꯤꯅ ꯉꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯔꯚꯤꯁꯇꯒꯤ ꯄꯣꯊꯥꯕꯒꯤ ꯃꯍꯥꯛꯀꯤ ꯀꯣꯔꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯀꯥꯏꯅ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯇꯣꯂꯣꯞꯇꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯚꯤꯗ-19 ꯔꯤꯂꯤꯐ ꯐꯟꯗ ꯂꯨꯄꯥ ꯂꯥꯈ 1ꯒꯤ ꯁꯦꯟꯐꯝ ꯗꯣꯅꯦꯠ ꯇꯧꯔꯝꯂꯦ꯫ ꯖꯨꯟ 1, ꯏꯪ 1964ꯗ ꯄꯣꯛꯈꯤꯕꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯁꯟ ꯖꯖ ꯑꯁꯤꯅ ꯃꯦ 10, ꯏꯪ 1997ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯔꯚꯤꯁꯇ ꯆꯪꯂꯛꯈꯤꯕꯗꯒꯤ ꯆꯍꯤ 18ꯔꯣꯝ ꯁꯔꯚꯤꯁ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯝꯗꯥꯏꯒꯤ ꯃꯉꯣꯏꯅꯅ ꯄꯥꯎꯆꯦ ꯑꯁꯤꯒ ꯎꯅꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯑꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟꯁ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ (ꯄꯣꯛꯁꯣ) 2012 ꯑꯃꯗꯤ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯑꯦꯟ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁꯦꯁ ꯑꯦꯛ ꯑꯅꯤꯁꯤꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯟꯇꯦꯛꯁꯇ ꯌꯦꯡꯂꯒ ꯑꯦꯃꯦꯟꯃꯦꯟꯠ ꯇꯧꯍꯟꯅꯤꯡꯕ ꯁꯔꯨꯛ ꯈꯔ ꯌꯥꯎꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯔꯛꯂꯤꯕ ꯃꯁꯠꯇ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯕꯗꯒꯤ ꯌꯨꯝꯕꯥꯟꯅꯕꯒꯤ ꯂꯝꯕꯤꯗ
ꯈꯣꯡꯗꯥꯅꯕꯒꯤꯗꯃꯛ ꯆꯦꯟ ꯆꯣꯡꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯆꯍꯤ 19ꯗꯒꯤ ꯁꯨꯗꯕ ꯌꯥꯎꯔꯛꯂꯒꯗꯤ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯔꯝ ꯑꯃꯗꯒꯤ ꯄꯥꯝꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯐꯖꯈ꯭ꯔꯕ ꯄꯣꯛꯁꯣ ꯑꯦꯛ ꯑꯁꯤꯕꯨ ꯆꯨꯝꯅꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯊꯦꯡꯅꯩ꯫ ꯃꯥꯗ꯭ꯔꯥꯁ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯒꯗꯤ ꯑꯈꯟꯅꯅ ꯀꯣꯝꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯟꯇꯦꯛꯁꯇꯁꯨ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯄ꯭ꯔꯣꯕꯤꯖꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯉꯥꯏ ꯐꯗꯕ ꯈꯔ ꯑꯦꯃꯦꯟꯃꯦꯟ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯔꯤꯋꯥꯔꯗ ꯂꯧꯊꯣꯛꯈ꯭ꯔꯕ ꯀꯔꯅꯖꯤꯠ ꯗꯤꯜꯂꯤꯗꯒꯤ ꯐꯥꯔꯦ꯫ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯔꯤꯋꯥꯔꯗ ꯂꯧꯊꯣꯛꯈ꯭ꯔꯕ ꯀꯡꯉꯨꯖꯝ ꯀꯔꯅꯖꯤꯠ ꯉꯁꯤ ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ ꯏꯁꯄꯤꯁꯦꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯐꯣꯔꯖꯔꯤ ꯑꯃꯁꯨꯡ ꯆꯤꯇꯤꯡꯒꯤ ꯆꯥꯔꯖꯇ ꯗꯤꯜꯂꯤꯒꯤ ꯃꯍꯥꯔꯥꯅꯤ ꯕꯥꯔ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯦ꯫ ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ ꯏꯁꯄꯤꯁꯦꯜ ꯁꯦꯜꯒꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯡꯉꯨꯖꯝ ꯀꯔꯅꯖꯤꯠ ꯑꯁꯤ ꯗꯤꯜꯂꯤꯒꯤ ꯖꯒꯥ ꯑꯃꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ ꯏꯁꯄꯤꯁꯦꯜ ꯁꯦꯜꯗ ꯈꯪꯍꯜꯂꯛꯄꯗꯒꯤ IPCꯒꯤ ꯁꯦꯛꯁꯟ 4064204668 ꯑꯃꯁꯨꯡ 34ꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯊꯈꯤꯕ ꯖꯣꯏꯟ ꯑꯣꯄꯔꯦꯁꯟꯗ ꯗꯤꯜꯂꯤꯒꯤ ꯃꯍꯥꯔꯥꯅꯤ ꯕꯥꯔ ꯑꯦꯔꯤꯌꯥꯗꯒꯤ ꯐꯒꯠꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯚꯦꯛꯁꯤꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯂꯤꯁꯤ ꯑꯅꯤ ꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯟꯇꯔꯗ ꯇꯥꯈꯠꯈ꯭ꯔꯦ꯫ ꯚꯦꯛꯁꯤꯟ ꯄꯣꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯦꯟꯇꯔꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯇꯥꯈꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯚꯦꯛꯁꯤꯟ ꯗꯣꯁ ꯑꯋꯥꯠꯄ ꯂꯩꯕ, ꯃꯃꯜ ꯂꯦꯞꯄꯒꯤ ꯋꯥꯐꯝ, ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯋꯥꯠꯄꯅꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯁꯣꯏꯕ ꯀꯌꯥ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯖꯁꯇꯤꯁ D.Y. ꯆꯟꯗ꯭ꯔꯆꯨꯗꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯃꯅ ꯁꯦꯟꯇꯔꯅ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯗꯤꯁꯦꯝꯕꯔ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯂꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ A. ꯅꯥꯒꯦꯁ꯭ꯋꯔ ꯔꯥꯎ ꯑꯃꯁꯨꯡ S. ꯔꯕꯤꯟꯗ꯭ꯔ ꯚꯠꯇꯥꯁꯨ ꯌꯥꯎꯕ ꯕꯦꯟꯆ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯚꯦꯛꯁꯤꯟ ꯌꯦꯟꯊꯣꯛꯄꯗ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯖꯁꯇꯤꯁ ꯚꯠꯇꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯤꯕ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯔ ꯃꯦꯍꯇꯥꯗ ꯃꯃꯜꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯁꯤ ꯑꯅꯤ ꯊꯣꯛꯄꯒꯤ ꯃꯔꯝ ꯍꯪꯂꯗꯨꯅ ꯁꯦꯟꯇꯔꯅ ꯃꯃꯜ ꯑꯃꯗ ꯚꯦꯛꯁꯤꯟ ꯂꯩꯔꯒ ꯁ꯭ꯇꯦꯠꯁꯤꯡꯗꯅ ꯃꯥꯟꯅꯕ ꯃꯃꯜꯗ ꯚꯦꯛꯁꯤꯟ ꯍꯟꯗꯦ ꯍꯥꯏꯈꯤ꯫ ꯖꯁꯇꯤꯁ ꯆꯟꯗ꯭ꯔꯆꯨꯗꯅ ꯍꯥꯏ ꯃꯦ 1 ꯐꯥꯎꯕꯗ ꯆꯍꯤ 95 ꯃꯊꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯚꯦꯛꯁꯤꯟ ꯁꯦꯟꯇꯔꯅ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯔꯁꯤꯡꯗꯒꯤ ꯂꯧꯔꯒ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯤꯈꯤ ꯑꯃꯁꯨꯡ ꯆꯍꯤ 95 ꯃꯈꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯅ 50% ꯁ꯭ꯇꯦꯠꯁꯤꯡꯒ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯔꯁꯤꯡꯗ ꯌꯥꯅꯍꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯔ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯗꯣ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯕꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯗꯣ ꯑꯔꯣꯟꯕ ꯁꯔꯀꯥꯔ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯕꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯃꯤꯂꯤꯇꯔꯤ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯗꯨꯅ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠꯄꯨ ꯆꯤꯡꯊꯨꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯏꯂꯦꯛꯇꯦꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯤ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯅꯛꯅ ꯆꯠꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯇꯥꯈ꯭ꯔꯕ ꯂꯣꯃꯦꯀꯔꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯟꯅ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯦꯗꯣ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯂꯤꯇꯔꯤꯒꯤ ꯀꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡ ꯑꯃꯗꯤ ꯑꯦꯊꯅꯤꯛ ꯔꯤꯕꯦꯜꯁꯤꯡꯒ ꯄꯨꯟꯁꯤꯟꯅꯔꯒ ꯐꯦꯗꯔꯦꯜ ꯑꯥꯔꯃꯤ ꯁꯦꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯦꯗꯔꯦꯜ ꯑꯥꯔꯃꯤ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯔꯤꯕꯦꯜꯁꯤꯡ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯗꯤꯛꯇꯦꯛꯇꯔꯁꯤꯞ ꯗꯤꯃꯣꯂꯤꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯐꯦꯗꯔꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯤꯁꯇꯦꯝ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯆꯤꯟ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯃꯅꯗꯤ ꯃꯈꯣꯏꯅ ꯃ꯭ꯌꯨꯆꯨꯑꯦꯜ ꯔꯤꯀꯣꯒꯅꯥꯏꯖꯦꯁꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯥꯔꯠꯅꯔꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯕ ꯊꯥꯛꯇ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯤ꯫ CNFꯀꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯋꯦꯁꯇꯔꯟ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯤꯟ ꯃꯥꯏꯅꯣꯔꯤꯇꯤꯗ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯁꯨ ꯁꯤꯖꯐꯥꯌꯔ ꯁꯍꯤ ꯇꯧꯅꯈꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯐꯥꯏꯇꯔꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯟꯊꯔꯛꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫
लोइसिलकपोइना तो पाव मनमु सरकार की गाइडलाइंस वांगबदा वैक्सीन की पैकेज अमा प्राइवेट हॉस्पिटल की मथक्ता एक्शन लौनबा स्टेट सिंगना खंगनख्रे सरकार की गाइडलाइंस की वांगबदा वैक्सीन की पैकेज लौबा प्राइवेट हॉस्पिटल सिंगी मथक्ता डॉक्टर ओइबा लेगल अमदी एडमिनिस्ट्रेटिव की ओइबा एक्शन लौनबा सेंटर स्टेट अमदी अमसुम यूनियन टेरिटोरी सिंगदा खंगनख्रे हाइना एजेंसी दगी फंगमा पाउन हाइरि स्टेट खरदा चलाइदिबा प्राइवेट हॉस्पिटल खरना अतै लग्जरी हॉस्टेल सिंगा लौटूनरग इंडिया गवर्नमेंट पीबा डायरेक्टिव की मयोक्ता कोविड-19 की वैक्सीन कापगी अहेनबा पैकेज अमा यावरी हाइबगी कंप्लेन फंगबदगी असिगुंबा पेशेंट पार्टी न पुबु थांग मंगमलोइदबा पैकेज लंबा थेंगनरबदी दरकार ओइबा एक्शन लौनबा सेंटर ना वार्निंग तबोइना खंगखिबनी हाइनसु एजेंसी की पाव अदुना मखफोंदोरक्ली दुमा हुजुकोइनदी मतांग से लोसिनजरगे पाथोक्सगिब सोइखिबा लानखिबा क्या यावरसु म्याम मंगापीगनी अनोबो इपाउसिंग अपडेट पिजरके हाइना मणिपुर टॉप चैनल की मेकेडी की म्याम थमजरी एंड थैंक यू।